This program is co-sponsored by Likla Bakery, Prabhavati Handloom, The Thangapat, Superjet Cargo and Lamraycon. Mayam Mukurumjari, Times of Manipurna, Anouba Chahi Lakpagalona, Nahonana, Tamjariba, Kudol, Anouba Chahi, Anouba Wari, Thoramasibu, Miang Tabiriba Singbo, Ahanbamakta Taram Nokchari. Ngasigi Thoramasi, Anouba Chahina Lakpaga Iroinana, Ekoina, Times of Manipur TOMTV na, Akanana Tamjaba, Thoramama Kagni. Ngasi ase akoina tungan ba guest mayam ama puduna lakchari guest sing adugi marakta yan hanbada lengsin don lebiriba se lamdam asigi sakna reba sai sakpa loinana matam kaya gi mamang dagi manipur miyam gi thogal phangduna laklaba aigi iyamba ai ming panjarabada ke dinesh sharma ahanba mangta thoroma se taram nokchari loinana mathang da lengsin don lebiriba se lamdam asigi sakna reba composer music composer amadi singer masamak oiriba poire thoksom poire busa ahanba mangta taram nokchari Mathang the Lingsin don't labor base, a quiggy, Lamdamasigi, Saknairaba, Saisakpa Saisakpising, could take to Napaba Matam, that Sitavia, Roitaba, Adukumlaba, Saisapi Makakni, Jenna Kumantem, Jenna was 100 Ramnoxili, Luna Nagasigi, Thoramasida, a quiggy, Guitarda, Pibiriba, Agino, Waris Pusu, Hanok, the Tramnoxili. Nasi Thoramasi, Tongan event Mayama, Tamjari, Adubo. Anouba Chahina Lakpagaloina Nangasi Lengsin Biriba guessing Asina, Kari say sing Kudol Tam Nokpagi Habido Han Badahana, Ming Taminarasi, Adudi, Yamba Dinesta Hana Laksege, Yamba Akogi, Kari Saina Hana, Nasi Miamge, Akogi, Toromasi Yang Biriba Miam se Hana entertain Toxi. Hanmada Nasi TOMTV program Sibu Yang Biriba Simbo, Dinesh Mamadi, Aichel Janagi Makiri Taram Nok Sabagaloina. Ayahan Message Sigi. Kan bagi right say ay know Mr. Poire de pizage ay know gi ahan ba apam ba say duna ahan ba ni kulolam jage hawiro Thoramasigi ahan ba say miyam do kudol tamjari miyam puna yang taminasi Mamalado Piganiyayna Watana Chik pahin mo hoiro na haki mamalaido hoiro na haki mamalaido pigani aina watana linglenuko naha yaoleno oige janavi pothari oige janavi yatari Apambatahairo pirage Tagut maliba thawa Apambatahairo pirage Lepkino ko na koy gi jagoy do
lepkhino ko nakhoi jagoi do faizahan ko atiya se nakhoi gi sathek to na hoigi janavi yatare hoigi janavi pothare hoigi janavi yam nungai zai thank you tamo akhoi gi ai gi chana vina leita na tumling hai potharing hai matam da thenglawa chikpa hingda potharing hai matam da akhoi gi mahak po disturb tawdana basak pe se yam nung siba tamo gi number singi manung da malokhat piri makha da basidi ai jena da lak sake jena gi su isai amakhatang ahan bada khudol tampiraga thormasi punna hodok minasi Thank you Zena akhi yamna thamoi yona pan ba haijau tare ko tamo akhi gi thamoi yona pan ba mang da hokhi ba punsi gi lambi sing si yenguraga tung da thorak da ba lambi si mamsil lakle hai ba dugum laba yamna phajana sai thawe sai makha kudol tambiri hauzik si isai ani su kudol tambi khrabani na marak sida ai game am khatang hapjan jage mayam gi su nungai na bani ka hena luna su khanjan biganu aduga mayam na yengbiri ba sing na su akhi yam entertaining oine na khanje ai yamba poire de gi hana laksage game se ahan ba game ina lokha chaga dori basi koi tang twister koi hai bada yamna pharak ta ba
ꯋꯥꯍꯩꯁꯤꯡꯅꯤ ꯑꯩ ꯑꯃꯨꯛ ꯈꯛꯇꯪ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯑꯍꯨꯝꯂꯛ ꯍꯥꯏꯕꯤꯌꯨ ꯍꯟꯖꯟ ꯍꯟꯖꯟ ꯑꯍꯨꯝꯂꯛ ꯍꯥꯏꯕꯤꯒꯗꯕꯅꯤ ꯑꯩ ꯑꯃꯨꯛ ꯈꯛꯇꯪ ꯍꯥꯏꯖꯒꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯦꯟꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯦꯟꯇꯦꯟꯁꯁꯤꯃ ꯑꯍꯨꯝꯂꯛ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯕꯤꯒꯗꯕꯅꯤ ꯑꯍꯥꯟꯕꯁꯤ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯑꯩ ꯑꯃꯨꯛꯇꯒꯤ ꯍꯟꯖꯔꯣꯏ ꯌꯣꯡꯖꯥꯎꯒ ꯌꯣꯡꯄꯤꯒꯅ ꯌꯣꯡꯅꯥꯎꯁꯤꯡꯗ ꯌꯨꯋꯥꯔ ꯍꯥꯕꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯌꯣꯡꯖꯥꯎꯒ ꯌꯣꯡꯄꯤꯒꯅ ꯌꯣꯡꯅꯥꯎꯁꯤꯡꯗ ꯌꯣꯔ ꯍꯥꯕꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯌꯣꯡꯅꯥꯎꯒ ꯌꯣꯡꯄꯤꯁꯤꯡꯒꯅ ꯌꯣꯡꯅꯥꯎꯒ ꯌꯣꯡꯄꯤꯒꯅ ꯌꯣꯡꯅꯥꯎꯁꯤꯡꯗ ꯌꯨꯋꯥꯔ ꯍꯥꯕꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯌꯣꯡꯅꯥꯎꯒ ꯌꯣꯡꯄꯤꯒꯅ ꯌꯣꯡꯅꯥꯎꯁꯤꯡꯗ ꯖꯨꯋꯥꯔ ꯍꯥꯕꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯍꯨꯝꯁꯨꯕꯒꯤ ꯍꯧꯔꯛꯄꯗꯣ ꯌꯣꯡꯅꯥꯎꯅ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯍꯧꯒꯗꯕ ꯌꯣꯡꯖꯥꯎꯅ ꯍꯧꯒꯗꯕꯅꯤ ꯑꯩ ꯃꯈꯥ ꯇꯥꯕꯁꯤ ꯇꯥꯃꯣ ꯗꯤꯅꯦꯁꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ओके ꯇꯥꯃꯣ ꯗꯤꯅꯦꯁꯀꯤ ꯀꯣꯏꯁꯟꯁꯤ ꯌꯦꯝꯄꯥꯛꯄꯨ ꯌꯦꯅ ꯈꯥꯗ ꯌꯥꯟꯗꯅ ꯌꯨꯝꯕꯤꯗ ꯌꯣꯄꯤ ꯌꯩꯗꯨꯅ ꯌꯥꯟꯒꯗ꯭ꯔꯥ येंबाबु यें ꯑꯍꯨꯝꯂꯛ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯕꯤꯒꯗꯣꯏꯅꯤ लोई काउग्रे ꯑꯃꯨꯛꯇꯪꯒ ꯍꯟꯖꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯂꯣꯏ ꯀꯥꯎꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛꯇꯪꯒ ꯍꯟꯖꯔꯛꯀꯦ ꯌꯦꯝꯄꯥꯛꯄꯨ ꯌꯦꯅ ꯈꯥꯗ ꯌꯥꯟꯗꯅ ꯌꯨꯝꯕꯤꯗ ꯌꯣꯄꯤ ꯌꯩꯗꯨꯅ ꯌꯥꯟꯒꯗ꯭ꯔꯥ येंपापु येन खादा यान्दना येन खादा योपी येरगा यानगद्रा येंपापु लालबो ꯂꯥꯟꯈ꯭ꯔꯦ ꯇꯥꯃꯣ येंपापु येन खादा यान्दना ꯑꯩ ꯑꯃꯃꯨꯛ ꯄꯤꯖꯒꯦ ꯇꯥꯃꯣ ꯁꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯍꯥꯏꯕꯤꯌꯨ. ꯈꯤꯇꯪ ꯍꯦꯟꯅ ꯂꯥꯏꯕ ꯈꯔ ꯍꯦꯟꯅ ꯁꯥꯡꯕ ꯑꯃ ꯄꯤꯖꯒꯦ बसिदनी अवाबसे ꯑꯩ ꯃꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯖꯒꯦ ꯆꯣꯡꯊꯥꯝꯒꯤ ꯆꯨꯔꯛꯇ ꯆꯥꯎꯕꯅ ꯆꯨ ꯆꯥꯒꯦ ꯆꯪꯂꯨꯕ ꯆꯩ ꯆꯥꯗꯨꯅ ꯆꯦꯜꯂꯛꯂꯦ चोंगथाम की चुरकता चावबना चूचागे चंगुबा चै जादुना हलकले चोंगथाम की चुरकता चावबना चूचागे चंगलुबा चै जादुना हलकले चोंगथाम की चुरकता चावबना चूचागे चंगुबा चै जादुना हलकले ꯆꯩ ꯆꯥꯗꯨꯅ ꯆꯦꯜꯂꯛꯂꯦ चै ꯍꯥꯏꯒꯗꯕꯅꯤ जादुना चेलकले ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯇꯥꯃꯣꯅ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯔꯦꯁꯄꯣꯟ ꯇꯧꯕꯤꯔꯛꯏ ꯑꯩ ꯖꯦꯅꯥꯒꯤ ꯑꯃꯨꯛ ꯊꯝꯖꯒꯦ ꯖꯦꯅꯥꯒꯤꯁꯨ ꯌꯥꯝ ꯂꯥꯏꯕ ꯑꯃꯈꯛ ꯊꯝꯖꯒꯦ ꯃꯥꯏꯕꯝꯒꯤ ꯃꯥꯏꯕꯅ ꯃꯩ ꯃꯨꯠꯄꯗ ꯃꯣꯔꯥ ꯃꯈꯥꯗ ꯃꯩꯈꯦꯠ ꯃꯥꯔꯝꯃꯤ ꯑꯍꯨꯝꯂꯛ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯅꯣꯡꯃꯟꯗꯅ ꯄꯤ ꯂꯣꯏ ꯇꯥꯔꯦ ꯃꯌꯥꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯆꯔꯤꯕ ꯏꯚꯦꯟ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯟꯇꯔꯇꯦꯅꯤꯡ ꯑꯣꯏꯕꯤꯔꯝꯒꯅꯤꯅ ꯈꯟꯖꯩ ꯑꯩ ꯖꯦꯅꯥꯁꯤ ꯌꯥꯝ ꯀꯟꯅ ꯅꯣꯛꯏꯕꯅꯤꯅ ꯑꯩ ꯑꯃꯨꯛꯇꯪ ꯍꯟꯖꯒꯦ ꯃꯥꯏꯕꯝꯒꯤ ꯃꯥꯏꯕꯅ ꯃꯩ ꯃꯨꯠꯄꯗ ꯃꯣꯔꯥ ꯃꯈꯥꯗ ꯃꯩꯈꯦꯠ ꯃꯥꯔꯝꯃꯤ जिना नंगी सिदि खरा बुलाइले ने अमता हायो गदरोगे चल जिरे ꯑꯍꯨꯝꯂꯛ ꯍꯥꯏꯕꯤꯒꯗꯣꯏꯅꯤ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯅꯣꯏ ꯀꯥꯟꯗ ꯑꯗꯨꯗꯤ ꯑꯃꯃꯨꯛ ꯄꯤꯖꯒꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯥꯎꯈ꯭ꯔꯕꯅꯤꯅ ꯑꯃꯃꯨꯛ ꯄꯤꯖꯒꯦ ꯀꯔꯝꯅ ꯀꯨꯝꯒꯅꯤ ꯀꯤꯔꯗꯤ ꯀꯔꯤꯒꯤ ꯀꯥꯔꯨꯔꯤ ꯀꯔꯝꯅ ꯀꯨꯝꯒꯅꯤ ꯀꯤꯔꯗꯤ ꯀꯔꯤꯒꯤ ꯀꯥꯔꯨꯅꯤ ꯀꯔꯝꯅ ꯀꯨꯝꯒꯅꯤ ꯀꯤꯔꯗꯤ ꯀꯔꯤꯒꯤ ꯀꯥꯔꯨꯅꯤ ꯀꯔꯝꯅ ꯀꯨꯝꯒꯅꯤ ꯀꯤꯔꯗꯤ ꯀꯔꯤꯒꯤ ꯀꯥꯔꯨꯅꯤ ꯆꯨꯝꯃꯦ ꯖꯦꯅꯥꯅ ꯆꯨꯝꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯒꯦꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯄꯣꯔꯩꯗꯒꯤ ꯏꯁꯩ ꯑꯃꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯀꯔꯝꯕ ꯏꯁꯩ ꯁꯛꯄꯤꯒꯗꯧꯔꯤ 2019ꯗ ꯔꯤꯂꯤꯁ ꯇꯧꯖꯈꯤꯕ ꯃꯦꯝ ꯁꯪꯒꯤꯇꯥ ꯅꯣꯡꯅ ꯏꯕꯤꯈꯤꯕ ꯏꯁꯩ ꯑꯃꯇꯪ ꯊꯧꯖꯒꯦ ꯔꯣꯃꯥꯟꯇꯤꯛ ꯁꯣꯡꯅꯤ ꯑꯍꯥꯟꯕ ꯍꯧꯕꯁꯤꯗꯤ ꯔꯣꯃꯥꯟꯇꯤꯛ ꯁꯣꯡ ꯑꯣꯏꯅ ꯍꯧꯕꯤꯒꯦꯅ ꯇꯥꯛꯄꯤꯔꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯩꯇꯒꯤ ꯑꯣꯏꯔꯤꯕꯤ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯁꯦ ꯎꯅꯤꯡꯉꯤ ꯅꯪꯇꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯪꯂꯥꯟ ꯈꯨꯗꯤꯡꯁꯨ ꯅꯪꯒꯤ ꯁꯛꯇꯝꯅꯤꯅꯦ ꯑꯣꯏꯈꯔꯦ ꯅꯪꯅ ꯑꯩꯒꯤ ꯇꯥꯏꯕꯪꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯋꯥꯏ ꯍꯛꯆꯥꯡ ꯇꯤꯟꯈ꯭ꯔꯦ ꯅꯨꯡꯁꯤꯕꯥꯛꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯋꯥꯏ ꯍꯛꯆꯥꯡ ꯇꯤꯟꯈ꯭ꯔꯦ ꯅꯨꯡꯁꯤꯕꯥꯛꯇ ꯌꯣꯝꯈ꯭ꯔꯦ ꯅꯪꯒꯤ ꯏꯊꯛ ꯏꯔꯩꯅ ꯅꯨꯡꯁꯤꯕꯤꯌꯣ ꯄꯥꯝꯃꯨꯕꯤ
su Jingnaba hekta Fauragi Leita fong Kang handare Potawa su Ngam handre Leita fong Kang handre Potawa su Ngam handre Pukning wakal Thawai hajang Tin krenung si bakta Pukning wakal Thawai hajang Tin krenung si bakta Yom krenang gitak irena Nung si biyo pamobi Thank you. ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯔꯣꯃꯥꯟꯇꯤꯛ ꯁꯣꯡ ꯑꯃꯈꯛꯅ ꯍꯧꯗꯣꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯟꯁꯔꯁꯤꯡ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯈꯪꯍꯟꯖꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯕꯦꯀꯔꯤꯗ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯪꯅꯔꯤꯕ ꯂꯤꯛꯂꯥ ꯕꯦꯀꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯅꯕ ꯀꯣꯔꯤꯌꯔ ꯁꯔꯚꯤꯁ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔ ꯖꯦꯠ ꯀꯥꯔꯒꯣ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯍꯦꯟꯂꯨꯝꯒꯤ ꯄꯣꯠꯂꯝꯁꯤꯡꯗ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯤꯡ ꯈꯪꯕꯤꯗꯨꯅ ꯂꯩꯔꯕ ꯄ꯭ꯔꯚꯥꯕꯇꯤ ꯍꯦꯟꯂꯨꯝ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯔꯤꯕ ꯉꯥ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯍꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯣꯛꯇꯨꯅ ꯇꯦꯡꯇ ꯌꯣꯛꯇꯨꯅ ꯊꯝꯂꯒ ꯃꯤꯌꯥꯝꯗ ꯍꯤꯡꯅ ꯐꯪꯍꯜꯂꯤꯕ ꯂꯦꯝꯕꯔꯩꯀꯣꯜ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅꯤ ꯗ ꯊꯥꯡꯒꯄꯥꯠ ꯔꯦꯁꯇꯨꯔꯦꯟꯠ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯃꯔꯛ ꯊꯠꯅ ꯑꯩ ꯕ꯭ꯔꯦꯛ ꯑꯃꯈꯛꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ Enjoy the tastiest bread in town, manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Prabhavati Handloom brings you special offers for New Year and wedding season. Anouba Chahi amadi luhong panthana lakpada makhal kayagi fi fanek leisabi yung palabi ahan oirabi ima singna setpa inba yaraba matamga chanaraba fizol fangbiragani. Ngasimak lengsin birau Prabhavati Handloom Moirangkom Songai Jamlairak. Contact number 69091266615 natraga 70058000023. Super Jet Cargo apamba pochai sing mafam amadagi amada thadok thajin tawbada khudong chadaba kaya thengnaramba adu karisu wabiraganu miyam gidamak leizare Super Jet Cargo miyam gi thogal gidamak Super Jet Cargo na thonglauna hangduna leizari lengsin biraksi Super Jet Cargo thangmaiban misnam lekai near Thau ground contact number 87300923969 natraga 9856454836 Maitai Singi Puwariga Sagonaduna Laklaba Mafam Ama Oiriba Sagolban Thangapata Lairiba The Thangapat Restaurant and Departmental Store Ngaihak Awaba Pothafam Ama Oibata Natana Restaurant Manungda Yaujariba Inbuilt Departmental Store da Adomgi Household Items Singsu Pangbiragani Veg amadi non-veg ki menu items sing na adongi taste bud to satisfy oihaliba menu items sing enjoy tobiyo. Amadi Thangapat ki view enjoy tobiyo. Langston Biraksi, the Thangapat Restaurant and Departmental Store. Lemray Corn Iram damdi yok jabanga sing hing na fangbiragani. Ngaton, pengba, grass carp, common carp, katlana chingba ahongba mamalda fangbiragani.
Wangkai Kathil Asang Bidalaiba Lemray Call the Links in Biratuna, Apamba Ahing Bangasing Pang Bidagani. Akupamol Gidamak Makada Pizariba number Sida contact Tobiro. Ekogi number D 88374923224 Natraga 9916511 Breaking Matung Mayamba Mukana Taram Nokcheri, Aquina, Nasi Langsin Biba guessing, Nasi Gitaga, Tongan Beseke Amo lady, Kudul Tamsake, Matang si, Akoi Karam Besi Pigage, Tamodenis, Tamodenis, some lecture Nasai round chat Rovina, Tamonong Tanghivio, Karam Besi Pigane. Pure say, Tumin Pinsase. Tamogi, Tumin, Harbi says so, me and the Kudul Tamzeri, Mayam Taminasi. Sina nang buwasong kallurewa imit sina may thong dutang yeng dunata laining liwa sansar sida igidama lakibara hayo nangbo tumin thamoy sina nang buwasong kallurewa तुम नमंग दिलाकनी चटले चटन में है तुम नमंग दिलाकनी चटले चटन में है nung sinanggi mai thong duni thamoy sivu ngau haliwa lay haningi punsi chopa aigi inakta tumin thamoy sina nang buwasong kallurewa nang buwasong kallurewa nang buwasong kallurewa Yam Nungazi, Yamna, Lona, Yanganba, a quiggy, say Yamakak, Kudol Tamviva, Wahing Electan, Tagacheri, Makata was the Amulak and say a quay, no pass I said Pusu, no pieces at Pisu, links in the Levi, Anipun by say, Kudol Tamatam, the Mayam, the Quiggy, Yamna Tongan, Maho, Masway, Pangani, have a say when Tazas of Venetra, Anipun Bayaba, say later, Makatan Kudol Tamvio. Ani pun baisai si agi mam prane mangna ibiki baisai ne anjanaga samina jage ba 2018 da punjagi baisai da dagi to jage nangna utlivana tauna ay ngonda nang bu nung si hai han bani ay na nang na utlivana taw na ay ngonda nang bu nung si hai han bani ay na thamoy janavan ivani
ꯅꯨꯡꯁꯤꯕ ꯐꯥꯎꯅꯕꯅꯤ ꯍꯥꯏꯅꯔꯨꯕ ꯌꯥꯎꯗꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯅ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯅ ꯑꯩꯉꯣꯟꯗ ꯅꯪꯕు ꯅꯨꯡꯁꯤꯕꯅꯤ ꯑꯩꯅ 이후 마셔 가는 이반이 딩내리 마복시다 홍내루 발레이때나 ꯅꯨꯡꯁꯤ ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯕꯗ ꯄꯟꯊꯨꯡꯐꯝꯒꯤ ꯆꯤꯡꯅꯕ ꯂꯩꯔꯔꯣꯏ ꯄꯤꯛꯂꯕ ꯊꯃꯣꯏꯗꯨꯕꯨ ꯐꯪꯖꯔꯗꯤ ꯆꯥꯎꯔꯕ ꯇꯥꯏꯕꯪ ꯄꯥꯟꯁꯨ ꯃꯤꯠꯇꯥꯔꯔꯣꯏ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯈꯜꯂꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯅ ꯊꯃꯣꯏꯒꯤ ꯂꯩꯅꯥꯗ ꯌꯩꯕꯗ ꯅꯤꯡꯁꯤꯡꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯅꯨꯡꯁꯤꯕ ꯅꯃꯤꯡꯗꯣ ꯅꯠꯇꯅ ꯂꯣꯏꯈꯤꯅ ꯈꯟꯕꯗ ꯄꯨꯟꯁꯤꯁꯦ ꯄꯥꯃꯨꯔꯛ ꯏꯊꯟꯇ ꯃꯥꯡꯂꯔꯣꯏ ꯃꯄꯣꯛꯇ ꯅꯪ ꯑꯩꯒꯤ ꯃꯔꯤꯗꯤ ꯂꯩꯍꯟꯕꯤꯌꯨ 나타눈다 ꯅꯪꯅ ꯎꯠꯂꯤꯕ ꯅꯇꯧꯅ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯍꯟꯕꯅꯤ ꯑꯩꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯅ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅꯊꯃꯣꯏ ꯆꯥꯟꯅꯕꯅ 이반이 ꯅꯨꯡꯁꯤꯕ ꯐꯥꯎꯅꯕꯅꯤ ꯍꯥꯏꯅꯔꯨꯕ ꯌꯥꯎꯗꯅ ꯊꯦꯡꯅꯔꯤ ꯃꯄꯣꯛꯁꯤꯗ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯅꯤ ꯄꯨꯟꯕ ꯏꯁꯩ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯅꯤ ꯄꯨꯟꯕ ꯏꯁꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝ ꯆꯥꯟꯅꯕ ꯅꯨꯄꯥ ꯑꯃꯒ ꯌꯥꯝ ꯆꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯕꯒꯤ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯒꯦꯁ ꯑꯍꯨꯝꯃꯛꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯅꯤꯁꯨꯕ ꯔꯥꯎꯟꯒꯤ ꯏꯁꯩꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯈꯨꯗꯣꯜ ꯇꯝꯕꯤꯈ꯭ꯔꯕꯅꯤꯅ ꯑꯩ ꯒꯦꯝꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯊꯪꯒꯤ ꯒꯦꯝ ꯇ꯭ꯔꯨꯠ ꯑꯦꯟ ꯗꯦꯌꯔ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯇ꯭ꯔꯨꯠ ꯑꯦꯟ ꯗꯦꯌꯔ ꯊꯧꯔꯝ ꯑꯁꯤꯗ ꯑꯩ ꯑꯍꯥꯟꯕꯗ ꯑꯩ ꯏꯌꯥꯝꯕ ꯗꯤꯅꯦꯁꯇ ꯍꯥꯟꯅ ꯂꯥꯛꯆꯒꯦ ꯇ꯭ꯔꯨꯠ ꯑꯣꯔ ꯗꯦꯌꯔ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯟꯕꯤꯌꯨ ꯇ꯭ꯔꯨꯠ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯇ꯭ꯔꯨꯠꯁꯤꯗ ꯂꯩꯔꯤꯕ ꯀꯣꯏꯁꯟꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯏꯁꯟꯁꯤ ꯇꯥꯃꯣꯒꯤ ꯄꯨꯟꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯈꯨꯗꯣꯜ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯛꯑꯝꯒꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯈꯨꯗꯣꯜꯁꯦ ꯀꯔꯤ ꯈꯨꯗꯣꯜꯅꯣ ꯑꯩ ꯅꯤꯡꯁꯤꯡꯖꯔꯤ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯏꯁꯩꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯁꯩꯒꯤ ꯃꯇꯝ ꯁꯛꯆꯔꯛꯄ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯋꯥꯏ ꯑꯣꯏꯒꯅꯤ 2003, 4, 5, 7, 3 to 7ꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯃꯔꯨꯞ ꯔꯤꯇꯥ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯤ ꯑꯩꯒꯤ ꯃꯔꯨꯞꯅ ꯄꯤꯕꯤꯔꯛꯄ ꯅꯣꯠꯕꯨꯛ ꯑꯃꯈꯛ ꯃꯇꯝꯗꯨꯗ ꯑꯩ ꯊꯣꯏꯗꯣꯛꯅ ꯃꯗꯨꯒꯤ ꯌꯥꯝ ꯀꯟꯅ ꯑꯩ ꯚꯥꯞ ꯑꯣꯏꯍꯧꯗꯦ ꯃꯔꯝꯗꯤ ꯃꯦꯟ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯕꯨ ꯌꯥꯝ ꯃꯇꯝ ꯒꯦꯞ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯣꯠꯕꯨꯛꯁꯤ ꯂꯩꯔꯝꯕꯗꯒꯤ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯨꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯁꯝꯊꯤꯡ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯈꯛ ꯐꯥꯎꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯣꯠꯕꯨꯛꯅꯦ ꯑꯗꯨꯅ ꯑꯩ ꯃꯔꯨꯞ ꯔꯤꯇꯥ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯝꯒꯅꯤ ꯑꯩ ꯃꯔꯨꯞꯄꯨ ꯑꯩ ꯀꯥꯎꯖꯗꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯑꯣꯀꯦ ꯑꯩ ꯖꯦꯅꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯖꯦꯅꯥ ꯇ꯭ꯔꯨꯠ ꯑꯣꯔ ꯗꯦꯌꯔ truth ओके ट्रुथ लेरिसी जेनासी नोंमगी ओइना नुपा ओइरमगदी ख्वाइदगी इहान हाना तौगदब थबक तो करिनो ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯑꯝ ꯇꯥꯔꯒꯗꯤ नोंम खतंगिने नुपा ओइगदोइस ख्वाइदगी ꯑꯩꯗꯣ इहान हाना तौगदब थबक
ꯑꯩꯗꯣ ꯅꯨꯡꯗꯥꯡꯒꯨꯝꯕꯁꯦ ꯒꯥꯔꯤ ꯊꯧꯔꯒ ꯑꯃꯨꯛꯇꯪ ꯆꯠꯅꯤꯡꯉꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅꯗꯤ ꯌꯥꯗꯕ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯒꯗꯤ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯏꯊꯟꯗ ꯆꯠꯄꯁꯤꯅꯤ ꯄꯥꯝꯃꯤꯁꯦ ꯒꯥꯔꯤꯁꯦ ꯑꯃꯨꯛꯇꯪ ꯀꯟꯅ ꯊꯧꯔꯒ ꯑꯃꯨꯛꯇꯪ ꯆꯠꯀꯦꯗꯤ ꯈꯜꯂꯤ ꯅꯨꯄꯥ ꯑꯣꯏꯔꯝꯃꯒꯗꯤ ꯖꯦꯅꯥꯒꯤ ꯑꯄꯥꯝꯕꯁꯤ ꯑꯩꯈꯣꯏ ꯖꯦꯅꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯌꯦꯡꯕꯤꯔꯒꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯦꯡꯕꯤꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯃꯨꯛꯇꯪꯗꯤ ꯊꯨꯡꯍꯟꯕꯤꯌꯨ ꯃꯥꯁꯦ ꯒꯥꯔꯤꯁꯤ ꯌꯥꯡꯅ ꯑꯃꯨꯛꯇꯪ ꯊꯧꯔꯒ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯏꯟꯅꯔꯒ ꯑꯣꯏꯔꯁꯨ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯄꯥꯝꯕꯁꯤ ꯐꯣꯡꯗꯣꯔꯛꯑꯕꯅꯤꯅ ꯑꯄꯥꯝꯕꯁꯤ ꯑꯃꯨꯛꯇꯪꯗꯤ ꯊꯨꯡꯍꯟꯕꯤꯌꯨ ꯃꯈꯥ ꯇꯥꯕꯁꯦ ꯑꯩ ꯇꯥꯃꯣ ꯗꯤꯅꯦꯁꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯇ꯭ꯔꯨꯊ ꯑꯣꯔ ꯗꯦꯔ ꯑꯃꯨꯛꯇꯪꯒ ꯂꯥꯛꯆꯒꯦ ꯇ꯭ꯔꯨꯊ ꯑꯣꯔ ꯗꯦꯔ ꯑꯃ ꯍꯥꯏꯕꯤꯌꯨ ꯗꯦꯔ ꯑꯣꯀꯦ इमोशनल सीन अमगी एक्टिंग मचा अमतंग तौबियो ngasi khoi music su loin yaurabani na background music pibiraga emotional scene ama khaktang act taubiyo damodadi ka hena lunadi thoroi masi maramdi mamang da film ke ada khoi music video album sing da acting tawdura laawani na takpira matung na tawjage adu aina yengbada khwaidagi nungaitaba ekni adu tawjage khara awabagi matoksa dialogue mate me yaujage dialogue yaudra acting mapung phara roy kari noina tawda basu aige punsigi mangal punamak loina lotion bikro lem hori bai punsi asidi mangal yaudra ba amamba hinda punsi ase kayam kuina chatkigani oh miyoibagi punsi sare lotion jarage yam ngai ji tamo yam fazana kudol tambiri ai yam ba pore dong laksage truth or dare truth okay truth sida hojik lai risi yamna ahal oiraba nupa ama natraga ahal masi dergi oidore ai truth ki hangjage yambagi punsida kanagumada khoigi public oiba place ama khakta mingonda khopang na thaba yaukhrabra yaukhragadi adugi incident tugi matang da haibiyo I pusida kanam ta khanadri pusida khopang na thaben ai mi amata khanadri khanabadi hoi just chin na haina ba khanabadi yawe aduga punna ba angang wi do mem yawre ko in a class in a gan tar but 2 3 ka ba da tare mi ngasi bo mi amta khanadri yamna khoigi tamjaningai oiba masida bu chage haidana ai masigi question je lokhatjabane aduna hairiba khumbirakliba pibirakliba answer se su yamna khoina tamjaningai oiba dugumba khoigi personality am khakni haijaba tare makha ta dai jena dong lakchage truth or dare dare da pijaga doisi yam nungai taba situation amakhakta situation si yam nungai taba yam thamoi sokningai oiba situation amakhak oidoini adugi situation duda yam romantic oibe se yam ta sakpiyo yam nungai taba yam kapning badi oidoini situation se kapning ne yam romantic oibe se yam sakkadoini yam lui कोई इसे सकपा मतमदा सकदोरी बेसे इसे रोमांटिक ओइदोरा नत्रगना कोई ट्रेजेडी ओइदोरा नुंगाइतबो ओइदोरा सैड सॉन्ग ओइदोरा नुंगाइबो ओइदोरा हाबसी खलगा लोइनबा कोई वखल सिदा सागलगा आर्टिस्ट सिंग सिदा सकपि बंगाक्तनी अदु याम सैड सिचुएशन अमदा याम नुंगाइतबो सिचुएशन अम खक्ता याम रोमांटिक ओइबे से अम खक सकपि गदोइनी होजे मुन्ने होदोइनी मथाली साइ सि मतंग से ama bali pithok na bathamoy ama nangonda mikup ama amuk te yinglam ko shekin ba lamlan ba ngai khu amuk ta migi macha pamu ba ngai khu amuk ta thamoy
ꯉꯥꯏꯈꯣ ꯂꯣꯏꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯩ ꯏꯁꯩꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯝꯁꯦ ꯂꯣꯏꯁꯤꯜꯂꯒ ꯏꯁꯩꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯏꯁꯩꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯅ ꯇꯣꯝ ꯇꯤꯚꯤꯗ ꯂꯩꯖꯕ ꯃꯇꯝꯗ ꯇꯥꯃꯣ ꯎꯅꯈꯤꯕ ꯃꯇꯝꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯜꯂꯛꯈꯤꯕ ꯏꯁꯩ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯅ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯏꯁꯩ ꯑꯃꯈꯛ ꯑꯩ ꯁꯦꯂꯦꯛ ꯇꯧꯖꯒꯦ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯇꯥꯃꯣꯅ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯒꯦꯁ ꯑꯍꯨꯝꯃꯛꯅ ꯄꯨꯟꯅ ꯁꯛꯄꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏꯗꯣꯏꯅꯤ ꯏꯁꯩꯁꯤ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯆꯥꯅꯕꯤ ꯑꯗꯨꯗꯤ ꯏꯁꯩꯁꯤ 이삭이 아홉 서룩시 아이게 잘지 나나 살았지. ꯑꯩ ꯀꯥꯗꯤꯅꯦꯁꯀꯤ ꯏꯁꯩꯁꯦ ꯐꯥꯗꯤ ꯐꯥꯗꯦ ꯑꯗꯨꯗꯣ ꯁꯨꯝ ꯉꯪꯕꯣꯏ ꯀꯩꯕꯣꯏ ꯇꯧꯖꯔꯛꯑꯒꯦ ꯌꯥꯝ ꯂꯨꯕ ꯏꯁꯩꯅꯦ ꯐꯖ ꯐꯖꯕ 라인 ꯑꯃ ꯌꯥꯅ ꯍꯥꯏꯔꯒꯦ ꯖꯤꯅꯥꯅ ꯇ꯭ꯔꯦꯞ ꯇꯧꯕ ꯍꯥꯏꯗꯤ ꯄꯣꯠꯇꯨ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕꯀꯣ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯆꯥꯅꯕꯤ ꯂꯥꯛꯎꯀꯣ ꯅꯨꯡꯇꯤꯒꯤ 이나다 아이기 망란기 짠나비 라오고 농띠기다 앞다하이시 앞다하이시 아이기 망랑기 잔나비 라우고 뭉띠기 이낙다 시라갈로이라바 분시다 그리게 티리바 미호바 시라갈로이라바 분시다 그리게 티리바 미호바 미호바 복놈들 복바 마복수 복놈들 복바 마복수 옷비리 나의 학기 미호바나 옷비리 나의 학기 미호바나 아이게 망란기 자나비 아이게 망란기 자나비 락오코 눈띠기 이낙다 락오코 눈띠기 이낙다 리자게 본시 Wari lijage ponsi Wari fondok jahoge ningam de kaya kaya aige manglange janabi aige manglange janabi lakko nutigi inakta lakko nutigi inakta lakko nutigi inakta ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯆꯥꯅꯕꯤ ꯂꯥꯛꯎꯀꯣ ꯅꯨꯡꯇꯤꯒꯤ ꯏꯅꯥꯛꯇ ꯂꯤꯖꯒꯦ ꯄꯨꯟꯁꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯇꯥꯃꯣꯒꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕ ꯏꯁꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯡꯗ ꯐꯝꯃꯒ ꯁꯛꯄꯤꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯗꯤ ꯇꯨꯕꯨ ꯆꯨꯡꯖꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕ
ꯗꯥꯄꯣꯏꯔꯩ ꯑꯗꯨꯒ ꯖꯦꯅꯥ